ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯕ ꯆꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯑꯁꯤ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯐꯥꯗꯨꯅ ꯆꯥꯔꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯟꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯎꯟꯁꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯈꯨꯏꯖꯤꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯍꯅꯨꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯐꯅ ꯌꯥꯝꯅ ꯐꯖꯔꯝꯕ ꯑꯩꯒꯤ ꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯍꯦꯛ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯩ ꯑꯁꯤ ꯍꯅꯨꯕꯤ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤꯌꯦ꯫ ꯑꯩꯕꯨ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯇꯥꯏꯕꯪ ꯃꯤꯕꯨ ꯆꯥꯔꯕꯗꯤ ꯑꯩꯒꯤ ꯆꯍꯤ ꯑꯁꯤ ꯈꯖꯤꯛ ꯅꯧꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯅ ꯂꯥꯛꯈꯤꯗꯕꯗꯤ ꯐꯅ ꯀꯨꯏꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯥꯗꯕ ꯀꯨꯏꯔꯦ꯫ ꯑꯩ ꯁꯤꯕ ꯌꯥꯗꯦ꯫ ꯑꯩꯅ ꯋꯥꯈꯜ ꯂꯧꯁꯤꯡꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯡꯅ ꯍꯤꯡꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯍꯟꯅꯨꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃꯠꯇ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯂꯛꯇꯦꯗ꯫ ꯀꯔꯤꯅꯣ ꯍꯥꯏꯋꯥꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯦ? ꯅꯣꯡꯃꯒꯤ ꯍꯛꯆꯥꯡꯒꯤ ꯎꯟꯁꯥ ꯑꯁꯤꯁꯨ ꯈꯨꯏꯖꯤꯟꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦꯗ꯫ ꯍꯅꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯣꯝꯗ ꯂꯥꯛꯇꯨꯅ ꯂꯩꯕꯁꯤ ꯃꯇꯝ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯋꯥꯈꯜ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯎꯊꯛꯇꯒꯤ ꯎꯆꯦꯛ ꯑꯃ ꯂꯩꯕꯥꯛ ꯃꯈꯥꯗ ꯄꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ, ꯀꯗꯥꯏꯗꯒꯤ ꯎꯆꯦꯛꯅꯣ ꯇꯥꯔꯛꯂꯤꯕ ꯑꯁꯤꯅ? ꯃꯁꯤꯕꯨ ꯁꯤꯔꯕ ꯖꯥꯠꯂꯅꯦ? ꯐꯤꯗ꯭ꯔꯤꯡꯁꯨ ꯆꯣꯡꯉꯤ꯫ ꯁꯤꯔꯝꯗꯥꯏꯒꯤ ꯃꯑꯣꯡꯗꯨ ꯃꯥꯜꯂꯤ꯫ ꯎꯊꯛ ꯑꯁꯤꯗ ꯀꯔꯤꯕꯨ ꯂꯩꯔꯕ ꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯖꯩ, ꯎꯊꯛ ꯑꯁꯤꯗ ꯂꯤꯟꯅꯒ ꯆꯤꯛꯂꯕ ꯖꯥꯠꯂꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯎꯆꯦꯛ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯀꯥꯞꯂꯤꯕ ꯖꯥꯠꯂꯥ? ꯃꯗꯨꯁꯨ ꯑꯣꯏꯔꯣꯏꯅꯦ꯫ ꯃꯁꯥ ꯑꯁꯤ ꯏ ꯑꯃꯠꯇ ꯊꯣꯛꯇꯦꯕ꯫ ꯎꯆꯦꯛ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯎꯊꯛ ꯃꯄꯥ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯗꯨꯗ ꯄꯥꯟꯕ ꯍꯩ ꯑꯃꯕꯨ ꯎꯆꯦꯛ ꯑꯗꯨꯅ ꯃꯌꯥꯗ ꯊꯤꯟꯗꯨꯅ ꯆꯥꯈꯤꯕꯒꯤ ꯃꯆꯩ ꯈꯔ ꯐꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩ ꯑꯁꯤ ꯎꯆꯦꯛ ꯑꯁꯤꯅ ꯆꯥꯔ ꯃꯥꯜꯂꯦ꯫ ꯍꯩ ꯑꯁꯤ ꯆꯥꯔꯒ ꯃꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯂꯩꯃꯥꯏ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕ? ꯍꯩ ꯑꯁꯤꯕꯨ ꯆꯥꯕ ꯌꯥꯗꯕ ꯍꯩꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯃꯁꯤꯒꯤ ꯍꯩꯁꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ꯫ ꯑꯩꯅ ꯃꯐꯝ ꯁꯣꯝꯗ ꯂꯩꯔꯤꯕꯁꯦ ꯀꯨꯏꯗ꯭ꯔꯤ꯫ ꯍꯩ ꯑꯁꯦ ꯆꯥꯔꯨꯕꯗꯒꯤ ꯎꯆꯦꯛ ꯑꯁꯦ ꯁꯤꯒꯦ ꯍꯥꯏꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯎꯆꯦꯛ ꯑꯗꯨ ꯆꯞ ꯇꯤꯡꯊꯣꯛꯇꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯣ, ꯁꯤꯔꯕꯣꯏꯔꯦꯀꯣ, ꯅꯨꯡꯉꯥꯏꯇꯦꯗ꯫ ꯑꯩꯕꯨ ꯄꯨꯛꯅꯒ ꯄꯨꯛ ꯂꯥꯝꯕꯅꯦ꯫ ꯎꯆꯦꯛ ꯑꯁꯤ ꯍꯣꯏꯅ ꯍꯦꯛꯇ ꯆꯥꯔ ꯁꯤꯔꯅꯦ꯫ ꯍꯣꯏꯗ, ꯃꯁꯤꯅ ꯐꯔꯒꯅꯤ꯫ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯎꯆꯦꯛ ꯑꯃꯁꯨ ꯎꯊꯛꯇꯒꯤ ꯃꯈꯥꯗ ꯄꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯍꯩꯃꯥ, ꯑꯃꯒꯁꯨ ꯇꯥꯔꯛꯂꯦꯅꯦꯍꯦ, ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯃꯁꯤꯕꯣ? ꯑꯃꯨꯛꯁꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯤ꯫ ꯃꯁꯤꯒꯤ ꯍꯩꯁꯦ ꯁꯣꯏꯗꯅ ꯆꯥꯕ ꯌꯥꯗꯕ ꯍꯩ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯍꯩ ꯑꯁꯤꯕꯨ ꯆꯥꯕꯗꯒꯤ ꯎꯆꯦꯛ ꯑꯅꯤꯁꯦ ꯁꯤꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯎꯆꯦꯛꯁꯦ ꯑꯩ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯑꯃꯨꯛ ꯁꯤꯈ꯭ꯔꯕꯗꯤ ꯑꯩ ꯃꯥꯡꯖꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤꯕ ꯑꯗꯨꯕꯨ ꯐꯠ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯅꯗꯤ ꯆꯥꯕ ꯌꯥꯕ ꯑꯃ ꯐꯪꯂꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯨꯔꯒ ꯆꯥꯕꯁꯨ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯃꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩ ꯑꯁꯤꯕꯨ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯗ ꯄꯤꯖꯔꯒꯦ꯫ ꯍꯨ ꯌꯥꯎꯕ ꯍꯩ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯆꯥꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯆꯥꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯄꯨꯝꯕꯕꯨ ꯂꯣꯏꯅ ꯑꯣꯏꯅ ꯍꯥꯠꯂꯒꯦ꯫ ꯍꯨ ꯌꯥꯎꯕ ꯍꯩ ꯑꯁꯤ ꯄꯤꯖꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯠꯂꯒꯦ꯫ ꯍꯅꯨꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯎꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯩꯁꯤꯡ ꯑꯗꯨꯕꯨ ꯈꯔ ꯍꯦꯛꯂꯝꯃꯤ꯫
ꯁꯤ ꯀꯩ ꯑꯁꯤꯅ ꯌꯥꯔꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯦꯛꯂꯤꯕ ꯍꯩ ꯈꯔꯁꯤꯕꯨ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯇꯥꯏꯕꯪ ꯃꯤ ꯇꯥꯕ ꯈꯨꯜꯂꯁꯦ ꯃꯁꯤ ꯇꯝꯅ ꯄꯨꯗꯨꯅ ꯍꯩ ꯑꯁꯤ ꯌꯣꯜꯂꯒꯦ ꯁꯦꯜꯁꯨ ꯐꯪꯒꯅꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡꯕꯨ ꯍꯥꯠꯄ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯍꯥꯠꯂꯝꯒꯦꯀꯣ ꯑꯃꯨꯛ ꯃꯈꯥꯗ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯃꯍꯥꯛꯅ ꯍꯦꯛꯂꯛꯄ ꯍꯩꯁꯤꯡꯗꯨ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯦ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯦ ꯑꯗꯨꯒ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯉꯁꯤꯅ ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯤꯗ ꯆꯠꯂꯕ ꯑꯗꯨꯒ ꯍꯌꯦꯡꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯍꯣꯡ ꯍꯣꯡꯗꯅ ꯆꯠꯂꯒ ꯍꯩꯁꯤꯡ ꯑꯁꯤꯕꯨ ꯌꯣꯟꯒꯦ ꯇꯥꯏꯕꯪ ꯃꯤꯈꯩ ꯂꯣꯏꯅ ꯍꯥꯠꯀꯦꯀꯣ ꯑꯁꯨꯝ ꯆꯠꯄꯅ ꯈꯨꯜ ꯑꯗꯨ ꯌꯧꯔꯦ ꯈꯨꯜ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛ ꯍꯔꯥꯎꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯌꯧꯔꯤꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯐꯅꯗꯨꯝ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇꯗꯨꯝ ꯎꯈꯥ ꯑꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯄꯣꯊꯥꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯒꯤ ꯄꯣꯂꯥꯡ ꯑꯗꯨ ꯃꯈꯥꯗ ꯊꯥꯡꯊꯔꯝꯃꯤ ꯑꯗꯨꯒ ꯎꯈꯥꯗꯨꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯆꯠꯄꯕꯨ ꯎꯗꯦ ꯑꯩꯅ ꯍꯩ ꯌꯣꯟꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯝꯅ ꯌꯣꯟꯒꯗꯣꯏꯅꯣ ꯌꯨꯝꯗ ꯆꯪꯂꯒ ꯌꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯐꯔꯛ ꯁꯣꯏꯗꯅ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯩꯁꯤ ꯍꯦꯛ ꯂꯩꯕꯒ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯂꯩꯈ꯭ꯔꯒ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯅꯕꯅꯤ ꯑꯗꯨꯅ ꯂꯝꯕꯤꯗ ꯑꯣꯏꯅ ꯌꯣꯟꯕ ꯆꯠꯂꯒ ꯍꯩ ꯑꯁꯤꯕꯨ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯌꯨꯝꯗ ꯆꯥꯎ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯃꯅ ꯄꯣꯂꯥꯡ ꯑꯃꯗ ꯍꯩ ꯃꯥꯟꯕ ꯑꯃ ꯍꯥꯞꯇꯨꯅ ꯌꯣꯜꯂꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯪꯉꯤ ꯏꯕꯣꯛ ꯄꯣꯂꯥꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯍꯩ ꯑꯁꯤꯕꯨ ꯆꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯅꯨꯄꯥ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯦꯛꯇ ꯍꯩ ꯑꯁꯤ ꯌꯣꯟꯁꯤꯜꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯍꯩꯅꯤ ꯌꯥꯝꯅ ꯍꯥꯎꯕ ꯍꯩꯅꯦ ꯍꯩ ꯍꯥꯏꯕ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯩ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯅꯁꯨ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗ ꯄꯥꯟꯕ ꯍꯩꯅꯤ ꯃꯁꯤꯒꯤ ꯍꯩ ꯄꯥꯝꯕꯤ ꯑꯁꯦ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯍꯧꯕ ꯅꯠꯇꯦꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯁꯨ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯑꯃꯇꯪ ꯍꯧꯏ ꯏꯕꯣꯛꯁꯦ ꯃꯁꯤꯒꯤ ꯍꯩ ꯑꯁꯤꯕꯨ ꯌꯣꯟꯗꯨꯅ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯣ ꯏꯕꯣꯛꯁꯦ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯅ ꯎꯔꯦ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯍꯩ ꯌꯣꯟꯕ ꯆꯠꯂꯤꯕꯁꯤꯕꯨ ꯋꯥꯗꯕ꯭ꯔꯣ ꯌꯨꯝꯗꯒ ꯅꯆꯥꯅꯁꯨ ꯂꯩꯇꯕ꯭ꯔꯣ ꯏꯕꯣ ꯏꯕꯨꯡꯉꯣ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯩꯔꯝꯂꯒꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯅ ꯊꯕꯛ ꯇꯧꯔꯝꯒꯗ꯭ꯔꯣ ꯍꯤꯡꯕ ꯉꯝꯅꯕ ꯇꯧꯔꯤꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯍꯩ ꯑꯁꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯃꯇꯪ ꯂꯩꯔꯒ ꯌꯦꯡꯉꯣ ꯍꯩ ꯑꯁꯤꯒꯤ ꯃꯍꯥꯎ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯉꯣ ꯑꯗꯨꯗ ꯏꯕꯣꯛ ꯑꯩꯅ ꯑꯃꯨꯛꯇ ꯃꯃꯥꯡꯗ ꯎꯈꯤꯗ꯭ꯔꯤꯕ ꯍꯩ ꯑꯃ ꯑꯣꯏꯕꯁꯤꯗ ꯆꯥꯕꯕꯨ ꯏꯁꯤꯡ ꯆꯤꯡꯅꯩꯗ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗꯗꯤ ꯃꯁꯤꯒꯤ ꯍꯩ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯩꯗꯣ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯂꯩ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯐꯅ ꯍꯥꯎꯕ ꯑꯣꯏꯔꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯥꯔꯕꯗꯤ ꯆꯥꯅꯤꯡꯂꯛꯇꯦꯗꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯣꯠꯁꯤ ꯌꯥꯝꯅ ꯍꯟꯕ ꯑꯗꯨꯗ ꯑꯩꯅ ꯇꯦꯛ ꯈꯨꯜ ꯂꯩꯀꯥꯏꯁꯤꯡꯗ ꯆꯠꯇꯨꯅ ꯌꯣꯟꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯏꯕꯣꯛ ꯍꯩ ꯑꯁꯦ ꯑꯃꯇꯪ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯧꯔꯝꯂꯒꯅ ꯃꯌꯥꯝ ꯑꯃꯨꯛ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯑꯃꯇꯪ ꯂꯩꯔꯕꯁꯨ ꯏꯕꯣꯛꯀꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯍꯅꯨꯕꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯩ ꯑꯃ ꯄꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯩ ꯑꯗꯨꯒꯤ ꯃꯃꯜ ꯄꯤꯔꯝꯃꯤ ꯏꯕꯣꯛ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯁꯦꯜ ꯑꯗꯨ ꯄꯤꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯍꯩ ꯑꯗꯨꯕꯨ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯊꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯏꯕꯣꯛ ꯅꯪꯕꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯥꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯏꯕꯣꯛ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯆꯥꯈꯤꯅꯣ ꯍꯣꯔꯦꯟ ꯅꯪꯅ ꯅꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯅꯦ ꯑꯣꯏꯅ ꯆꯥꯎꯀꯣ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯕꯣ ꯍꯧꯖꯤꯛ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯦꯟꯅ ꯍꯥꯏꯕꯗꯤ ꯍꯩ ꯑꯗꯣ ꯆꯨꯝꯅ ꯆꯥꯕꯗꯤ ꯃꯍꯥꯎ ꯋꯥꯠꯀꯅꯤꯗꯣ ꯍꯣꯔꯦꯟ ꯅꯌꯨꯝ ꯌꯧꯔꯛꯄ ꯀꯥꯟꯗ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯂꯒ ꯐꯖꯅ ꯆꯥꯎ ꯍꯥꯏꯕꯅꯤꯗ ꯑꯗꯨꯝꯅ ꯆꯥꯕꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯍꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯂꯒ ꯆꯥꯎꯔꯒꯦ ꯑꯗꯨꯗꯤ ꯏꯕꯣꯛ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥꯗꯨ ꯆꯠꯈꯤꯔꯝꯃꯤ ꯍꯅꯨꯕꯤꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯎ ꯃꯗꯨ ꯆꯥꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯐꯔꯦ
ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ ꯑꯃꯨꯛ ꯈꯨꯜ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯍꯩ ꯑꯁꯤ ꯌꯣꯟꯕ ꯍꯧꯔꯒꯦ꯫ ꯍꯅꯨꯕꯤ ꯍꯤꯡꯁꯥꯕꯤꯗꯨ ꯍꯧꯒꯠꯂꯛꯏ꯫ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯂꯥꯎꯏ, ꯍꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯍꯩ ꯌꯣꯟꯕ ꯂꯥꯛꯆꯔꯤꯌꯦ, ꯍꯩ ꯂꯩꯕꯤꯒꯗꯕ ꯃꯤꯁꯤꯡꯅ ꯊꯣꯛꯄꯤꯔꯛꯂꯣ, ꯌꯥꯝꯅ ꯍꯥꯎꯕ ꯌꯥꯝꯅ ꯊꯨꯝꯕ ꯍꯩꯅꯤ, ꯀꯅꯥꯃꯠꯇꯅ ꯑꯁꯨꯛ ꯍꯥꯎꯕ ꯍꯩ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯈꯛ ꯆꯥꯔꯝꯈꯤꯔꯣꯏ, ꯂꯩꯖꯍꯧ ꯂꯩꯖꯍꯧ, ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯅꯤꯡꯉꯝꯖꯍꯧꯔꯣꯏꯀꯣ꯫ ꯅꯨꯄꯤ ꯑꯅꯤꯈꯛ ꯊꯣꯛꯂꯛꯏ꯫ ꯑꯃꯅ ꯍꯥꯏ, ꯏꯆꯦ, ꯀꯅꯥꯅꯣ ꯑꯥ ꯂꯝꯕꯤꯗ ꯂꯥꯎꯔꯤꯕꯁꯤꯕꯣ? ꯈꯪꯗꯦꯅꯦ, ꯍꯥꯟꯅ ꯑꯃꯨꯛꯇꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯅꯣ ꯌꯦꯡꯂꯨꯁꯦ, ꯃꯍꯥꯛꯀꯤꯁꯦ ꯍꯩ ꯌꯣꯟꯕ ꯍꯥꯏꯅꯁꯨ ꯂꯥꯎꯏ꯫ ꯌꯦꯡꯂꯨꯁꯤ ꯌꯦꯡꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯍꯅꯨꯕꯤꯗꯨꯕꯨ ꯎꯔꯗꯨꯅ ꯀꯧꯏ, ꯍꯣ ꯏꯅꯦ, ꯏꯅꯦ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯍꯅꯨꯕꯤꯗꯨ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯨꯝꯃꯤ, ꯍꯥꯏ ꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯒꯦ? ꯍꯩ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯈꯣꯏꯕꯣ? ꯏꯅꯦꯅ ꯌꯣꯟꯕꯤꯔꯤꯕꯗꯨꯕꯨ ꯍꯩꯔꯣ? ꯃꯥꯅꯤ ꯃꯥꯅꯤ, ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯕ ꯍꯩꯅꯤ, ꯅꯈꯣꯏ ꯑꯅꯤꯁꯨ ꯈꯔ ꯈꯔ ꯂꯩꯔꯣ ꯂꯥꯎ꯫ ꯂꯝꯕꯤ ꯅꯥꯀꯜꯁꯤꯗ ꯑꯃꯨꯛꯇ ꯆꯪꯁꯤꯟꯁꯤ, ꯀꯔꯤ ꯍꯩꯅꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯃꯀꯣꯛꯇꯒꯤ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯃꯈꯥꯗ ꯑꯃꯨꯛ ꯊꯥꯡꯊꯩ ꯑꯗꯨꯒ ꯍꯥꯏ, ꯌꯥꯝꯅ ꯍꯥꯎꯕ ꯍꯩꯅꯤ, ꯆꯥꯔꯒ ꯑꯃꯨꯛꯇ ꯃꯍꯥꯎ ꯌꯦꯡꯉꯣ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯩ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ, ꯏꯅꯦ, ꯀꯔꯤ ꯍꯩꯅꯣ ꯃꯁꯤꯕꯣ? ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ, ꯀꯗꯥꯏꯗ ꯄꯥꯟꯕ ꯍꯩꯅꯣ? ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗ ꯄꯥꯟꯕ ꯍꯩꯅꯤ, ꯃꯍꯥꯎꯒꯗꯤ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯤ, ꯑꯃꯨꯛꯇꯪ ꯆꯥꯕꯗꯒ ꯄꯦꯜꯂꯣꯏꯀꯣ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯦ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯕ ꯖꯥꯠꯅꯣ? ꯃꯗꯨꯗꯤ ꯆꯥꯔꯒ ꯈꯪꯒꯅꯤ, ꯑꯩꯇꯅ ꯍꯥꯎꯏ ꯍꯥꯏꯕꯅ ꯌꯥꯔꯣꯏ꯫ ꯏꯅꯦꯒꯤ ꯋꯥꯍꯩ ꯑꯁꯤꯗꯤ ꯍꯥꯎꯗ ꯍꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯏꯆꯦ, ꯍꯩ ꯑꯁꯤ ꯂꯩꯈ꯭ꯔꯁꯤ ꯑꯗꯨꯒ ꯆꯥꯔꯒ ꯌꯦꯡꯂꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯈꯔ ꯂꯩꯈ꯭ꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤꯗꯨꯗ ꯍꯥꯏ, ꯏꯅꯦ, ꯍꯩ ꯑꯁꯤ ꯑꯅꯤꯈꯛꯇ ꯂꯩꯖꯒꯦ꯫ ꯏꯅꯦ, ꯑꯩꯒꯤꯁꯨ ꯑꯅꯤ ꯂꯩꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯂꯩꯌꯨ ꯂꯩꯌꯨ꯫ ꯃꯆꯨꯁꯤꯅ ꯉꯥꯡꯁꯪꯒ ꯉꯥꯡꯂꯗꯅ ꯆꯥꯎꯕꯁꯨ ꯑꯗꯨꯝ ꯆꯥꯎꯔꯦ, ꯌꯦꯡꯕꯗꯗꯤ ꯐꯖꯅ ꯍꯥꯎꯔꯒꯗꯧ ꯃꯥꯜꯂꯦ꯫ ꯏꯕꯦꯝꯃ ꯑꯅꯤ, ꯁꯤꯁꯦ ꯂꯧꯁꯤꯜꯂꯨ, ꯁꯤꯗ ꯂꯩꯔꯦ꯫ ꯏꯅꯦ, ꯃꯃꯜꯕꯨ ꯀꯌꯥ ꯀꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯍꯅꯨꯕꯤꯗꯨꯅ ꯃꯃꯜ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯃꯜꯁꯤꯡꯗꯨ ꯄꯤꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯍꯧꯏ, 3ꯗꯤ ꯁꯨꯔꯤꯁꯦ, ꯈꯔꯒ ꯌꯥꯎꯔꯤꯕꯁꯤꯁꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯊꯨꯅ ꯑꯃꯨꯛ ꯆꯤꯡꯇꯝꯅ ꯍꯟꯈꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ, ꯏꯆꯦ, ꯍꯥꯎꯗꯧꯕ ꯌꯥꯝꯅ ꯃꯥꯜꯂꯤ, ꯍꯦꯛꯇ ꯆꯥꯔꯁꯤꯔ ꯈꯪꯗꯦ꯫ ꯉꯥꯏꯈꯣꯗ ꯅꯪꯁꯨ, ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯌꯨꯝꯗꯅꯦ ꯆꯤꯡꯊꯦꯛꯂꯒ ꯂꯩꯖꯔꯝꯅꯤꯀꯣ꯫ ꯍꯣꯏꯅꯦ, ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯩꯅꯣ ꯌꯥꯝꯅ ꯀꯟꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ, ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯄꯣꯠꯆꯩ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯋꯥꯡꯒꯤ ꯈꯨꯔꯥꯇꯣꯟꯅ ꯆꯤꯡꯊꯦꯛꯂꯒ ꯂꯩꯔꯤꯕꯗꯣ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯤ, ꯂꯩꯀꯥꯏꯁꯤ ꯀꯩꯅꯣꯝꯅꯤ, ꯑꯗꯨꯅ ꯐꯅ ꯆꯥꯅꯤꯡꯕ ꯇꯥꯔꯕꯁꯨ ꯌꯨꯝꯗ ꯌꯧꯔꯒꯅꯦ ꯐꯖꯅ ꯑꯣꯏꯅ ꯆꯥꯎ꯫ ꯍꯣꯏꯗ, ꯌꯨꯝꯗ ꯑꯣꯏꯅ ꯊꯨꯝ ꯃꯣꯔꯣꯛꯀ ꯅꯝꯂꯒ ꯍꯥꯎꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛ ꯂꯩꯍꯧꯔꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯆꯪꯉꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ, ꯕꯦꯝꯃ, ꯍꯣꯏ ꯕꯦꯝꯃꯧ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ, ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ, ꯀꯔꯤꯅꯣ ꯏꯃꯥ, ꯀꯣꯏꯀꯧ ꯑꯃꯨꯛ ꯀꯧꯔꯤꯕꯗꯨꯅ? ꯏꯃꯥꯅ ꯑꯍꯥꯎꯕ ꯍꯩ ꯑꯃ ꯂꯩꯔꯛꯏ, ꯊꯥꯡꯒ ꯊꯨꯝ ꯃꯣꯔꯣꯛꯀ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ, ꯏꯃꯥ ꯏꯆꯥ ꯆꯥꯊꯣꯛꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯥꯅ ꯍꯥꯏꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ, ꯁꯤꯗ ꯂꯩꯔꯦ꯫ ꯀꯗꯥꯏ? ꯊꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯩ ꯍꯩ ꯑꯁꯤꯒꯤ ꯃꯀꯨꯁꯦ ꯈꯣꯛꯂꯛꯀꯦ꯫ ꯏꯃꯥ, ꯃꯁꯤꯕꯨ ꯀꯩ ꯍꯩꯅꯣ? ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ, ꯉꯥꯡꯁꯪꯒ ꯉꯥꯡꯂꯒ꯫ ꯂꯝꯕꯤꯗ ꯑꯍꯜ ꯍꯅꯨꯕꯤ ꯑꯃꯅꯅꯦ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯗꯨꯅꯅꯦ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯗꯗꯤ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯅ ꯍꯥꯏ, ꯆꯥꯔꯒ ꯍꯦꯛꯇ ꯃꯍꯥꯎ ꯌꯦꯡꯂꯁꯤ꯫ ꯃꯁꯛꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ꯫ ꯏꯃꯥ, ꯃꯁꯨꯡ ꯑꯝꯇ ꯍꯥꯟꯅ ꯈꯥꯏꯔꯛꯑꯣ, ꯑꯩ ꯆꯥꯒꯦꯕ꯫ ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯑꯃꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯔꯁꯤ, ꯑꯗꯨꯒ ꯑꯃꯁꯤꯅ ꯅꯄꯥꯈꯣꯏꯒꯤ ꯊꯝꯕꯤꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯍꯩ ꯑꯗꯨꯒꯤ ꯃꯁꯨꯡ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯊꯨꯝ ꯃꯣꯔꯣꯛ ꯑꯗꯨꯗ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯃꯨꯛꯇꯪꯒꯤ ꯈꯨꯆꯥ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥ,
ꯃꯁꯤꯒꯤ ꯍꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯗ꯭ꯔꯣ ꯆꯤꯟ ꯂꯩꯀꯥꯁꯦ ꯃꯔꯤꯡ ꯃꯔꯤꯡ ꯆꯠꯄꯒꯨꯝ ꯇꯧꯏ ꯍꯣꯏꯅꯦ ꯏꯕꯦꯝꯃ ꯍꯥꯏꯒꯨꯝꯂꯗꯅ 이마수 떠오이네. 시부 짜바야다 바이 오이르부 잘라. 짜바야다 바이 소이든 오이롱거니. 하누비두나 따떠우두나 이마 거리 연실력바 소이든 오이거니. 이마 지레이세 마랭마랭 잣바니 야드레. 시부가 많이 떠우두이노. 헤이 이싱나 무타 땡톡시세. asum nai na ringai mama masa makhoi ani du leimai da dom dom tu kirami ngahek masa pumba pijing chongnam laga chapting du lei kirami numidangi matam ni hanubi du na uzaw makhong adu da phamduna nokfei tawduna haijai nungai re ngasi du thok na nungai re ainu polang da haptuna puba haising adu su loina yon thoklam le hai adu bu sarba miyoi sing do loina siram lagani adu ni khangmara aina na koi pumbabu loina hatkani uthak asida paliba haising asibu numit kodingi hektuna mafam hong hong tuna aina ne puduna satkani yongani pumna mapu aina hatkani mahak na phanglakpa sel du mafam sana thamlammi aduga mahak su pathana ba sem sarami lambi lam sang salubagi haksang ase wabana suyatre khoro khoro na khokai tumthoke asi haiduna tumthakirami asumna hanubi hingsabi asina chaba yada bahai singa dubu hektuna mahaki polang masadu da haptuna numi khudingi khulkhun singda satuna yolami asumna sum torok pasina nongmagi numit amani numit asida mahausa gumkhul amakhakta hayadu bu yon bachalami handak aina chaliba khul asidi phanadi lapise mamangdasu amukta sakhiche anakpada leiba khul khaisu aina loina chatlure chattaba mata leiche hanjin hanjin chatpasu yaba nate to aduna arap mafamda amu chatpa tare asum chatpana khulai kadu yosilakadawre lambi duda turel amakhak leirami turel adu bulan thoklaga chatkadawri bani turel adu kharasu paklami madubu uraduna mabukningda khale masida leiriba turel asidi pakpasu pai haibu madau karamna masibu lan thoktuna chatkani mafam masyoida kana leiba jano mamin aduna akoi budu ko yeng lami maduda turel adugi mapalda nupa makhak himada tongduna nga pharibdu urami asida nga phabu nupa madi leirese mahak pugokduna mahaki hi asida tongduna turel ase lanthok khalage masina pharagani mahakna karigumba hi tongbogi mamal harak nagana aina puriba chaba yadaba hai asiboina aina pizarage asumna khanduna turel makhada kumtharaklami aduga nga phariba nupa dubu kaurami hoi bungo nga phariba bungo aina kauriba si tarabadi amukta nangi hido somdo honjila uba nga phariba nupa aduna tarduna hanubi du yengthore aduga khali hanubi ni mahak ngai bu kauriba se masigi turel asi aigi hi si tongnaga lanthokpiyo haina haigadabu isoi oirongani nga phadabne khangani shilai da kaphogi asi khanuna hi dubu lairai tamna honjilai aduga hai ine kari leirabagi aibu kobibo ibungo ai asi hayyon bini tu asomna lariba khula sida hay asi yon basat ke haina tawbani adubu turel sina thacinduna leiramle ibungo gi hi adu da tonglaga aibu amukta asungwang da lanthokpiyo adu haijage tawbani ne masida nupa sina khumi hoine lalbudi lanthokpi gai babu hi tongmali piba tai ko hoi aina soidana pigani adudi phari hi stick da kakhalo hanubi du hi du da kakhalli nupa du na hi du honduna ture wang matam da hondokle mafam adu yoraduna hanubi du kumthai nupa du na hai hi se lathok labani na selfie biro hanubi na magi mabukningda asumna khali karigi selfie ba masi hai asi pizaduna nangbu hatladabun aina aduga nangi hi asibu mafam asida chingkhatuna aina thamlamgani horel khul asida hayon baloiba matungda hi asibu tongduna amuk lanthoke asumna khanduna khumi ibunga aidi pot amata su yonje aduna aingonda sel amta yauche nangni hi tongmal pidaba yade haina hairgana tu ayi polangda yariba ahawba he se masi oina saw kari haino masibo yamna hawba haini asigum hayase nangna mamangda amukta saramgani ningde
Hoine, amuktasu ukidrine. Ama hek piramo. Hanubi aduna hay ama lauthokduna pirami. Sisi, masi oina saro ko. Hoine. Asi haiduna hay adubu lawi aduga maya kathokduna phatchi. Hay adubu hauna sarami nupa adu haidu mase khara saraba tungda ikhang khangaudana lemai na dom tukirami adumna tawrabada hanubi duna. Khanglabra na thibongno yam laukhodana hojikti sire kari sare. Hanubi duna nupadugi asiba haksang adubu turel tamna singtharami. Turel asida adamak tawthagrasani masina phare. Haksang aduna tawthagraba matungda hi adubu amuk turel mapanda singkhatuna thamlami. Madugi tungda mahaki hayawu polang adu paiduna khuladu tamna sangsilami. Hanubi hingsabi duna lauduna chatlami khulasida nupa ama khaksu leirami. Nupa asi atopa khulamadagi handakta laktuna leibani mahakna lambida nupi amana hayonba lauduna chatlibadubu tarduna wakhalda khali. Khonjel asi soidana oigani. Aigi nupi amadi aigi isana numit aduda mangolda siduna taaduna leiramkhibudo makhoina hay amasu chaduna leirambado haydugi masakto ai ngasisu kaure ai amukta thoklaga yenglukhige. Mahaki nupi amadi mahaki masa nupina ikhang khangaudana siduna leirambaduna mahak mathwai yamna nungaikide. Mafam aduda leiraga sikraba makhoibu hena ningsinglai haiduna mafam asida nauna lakduna mahak leibani. Nupa asina lambida thuna thoi lambi duda nupi amna lauduna chatlibadubu mahakna urami. Masigi hanubi ase soidana oiramgani asuk hanuraga kayada phatribadu yenguni khangani ngasidi. Nupa asina hanubi dubu kawi. Hoine hoine amta ngai bikhoba. Hanubi duna ibungo hay lege haibra. Hoine nungsana ga sagalakpusida hay saningdo leiramlibani amani de leizaki. Layu yamna hawbani aigi hay ase. Asi haiduna makoktagi polang adubu makhada thangthai. Nupaduna polang adu yauriba haising adubu urami madubu ubuda khangle. Masigi hay asimangni numit adu leiramkhiba hay aduga masak matau chap manai. Hanubi sina aigi nupi amadi aigi sanupi bu hatbani ngasidi nangmusu aina soidana hatlagani. Mahakna hai inege haise yengbuda yamna hawgadaw male. Ibungo nachin thi hek haini masimuk hawba haidi nang amuk phawa chajaramkhiroido. Inegi pulangsida yariba hayase loin ai leizarage adoine aikhoi ani wari amtang sase. Nangna loina leirage haiba ibungo madudi yaroi mi amada loina yonba yaba hainate masi madudi karigi noine nangna khangdaba maram lai adugini. Inebu kari lamdagino thaplaba singi khul amadagini. Inena khul asi tamna lakpa matamda turel ama lalakpa natro. Lala ibungo kaidaure madu tamna aikhoi ani amukta sasi. Ibungo aidi satpa ngamlaroi aidi hay ase yonba satkani. Nangi hay asigi mamal pumba aina loina sunam pigani law sasi. Hanubiduna yaramde nupaduna hanubidubu thangduna mahaki haising aduga loinana puduna turel adu tamna chatlami. Turel adu yauri mahakna hai. Turel ase yamna luba turel ni nang boina turel asida thadaduna hatlagadabani. Karigumba nangna nangi thawai adubu hingningbu taragana nang yolib hay ase chagadabani. Ai ngamloi hay ase ai saba ngamloi. Karigi ngamloi nang yon maibu karigi nang saba ngamloidoriba chagadabani chadaba yaroi. Asi haiduna hayadu paiduna hanubidugi mayada insilami. Hanubidu upai leitre hayadu chaba sumak tarami. Nupaduna hai hu yawba chaba yadaba hayasibu nangna mafam khudingda chatchatuna yolaga misimu loina hatba natro. Hanubi nangda hatlaga phagadabani. Hanubidu hu yawba hayadubu sabadagi masadu pijing chonglami. Ngayak chonglamlaga chapting thoktuna leikhirami. Nupaduna phatabi hanubidugi masadubu turel adu langtharami. Chaba yadaba haibu yonba phatabi hanubi hingsabigi asiba haksangdu turel aduda asum tawthakirami.